ngasi nongalamdai Kuki militant singna Tronglaobida Bomb Kapsilkhre Korounganba Bomb ohum mari kapsilkhre haidi ahanba bomb na toilet ta taki amana community hall da amana sorok ta tai haidi asok apandi yaude haidi moirangi school sing suti thakre haidi Moreh gi moljang village amadi moijui village manakta Kuki amadi maitai kapnabda Kuki ama sire ama sogle asokpa ASI public ni haidi hauze ke nebiga aikoi gi sunau singa Burmada hauze kan kapnari haidi maitai gi lamsingda Kuki na pam tawsingbagi drone footage social media singda thaganaragle Manipur gi Chief Minister and Biren singi mathakta FIR fandada investigation sathanaba wakalakrai the where ko wa news outlet amana Chief Minister and Biren singi audio clip aduga mari leinana wakat asi thangalakibani ningsingba yabadi Chief Minister maikai Chief Minister gi maikai dagi su the where na asigumba samjin sajenba audio clips thagalakpagi action lokhanaba wakat khiba leikrabani national media su nongma gi tamna Kuki singi phatalok sing khangba horaglai makha chatharakpada drone bombing chathaраglaba su PM na tumina laisinba yaningde drone bombing chathadona misimina yauna aso often ke ananglaba fawba Prime Minister Narendra Modi na tumina laisinba si yaningde athubada ing tapa madi tangdulai taba hanjilagnaba thabak lokhalu haina RPI thawala state unit ke president ke biswajana phongdoragle kaisampata leba party asigi office ta ngarang paumi singa unaba duda amada mahana phongdo khibada tha asigi kautrukta thokiba drone bombing da misam no PM laikhidaba yauna aso often ke anan khibadu party sina thamoisona nungai taba phongdogle asiguma terrorism gi thawung ase awangba thakta yaningde lainga ki mari leinaba singna tamthiraba thawdo asigumna amuhanna thoktanaba akanba section thorang sing lokhatpiyo loinana Manipur miyam gi mihut oina khankiba Lok Sabha gi MP ani na su thawdo asigi matangda center gi lojingba singda taksindona Manipur da ing tapa puraknaba thabak paikhalo miyam gi ihul khangna thabak pangtokpa ngamdrabadi MP ani mak matik chadabani haina lawduna miyam gi khandaba lojingbani haina lawgani haike mathangda AT gi Kapsilkhre Korounganba khumana fajarabu afong kal thamlagni medude warigi laimai phaktuna yengbiyu aikoi maitai gi lusingba mata poloi fajakhide maramdi khuraki ina lai saba sing adum yawi hojik sumangai maitai gi yeknaba se atai nate maraiba ifuruk tagidi masagi na hena lumna khanba singsini asumna Korounganba na phongdorakle